National Investigative Agency NIA nangasi India pumbada laidiba Popular Front of India ki officing da paktaknana red chathakhre. Manipur da NIA nalilong da laiba Popular Front of India ki head office da red chathakhre. Ngasi India state tara da PFI gi maru oiba state head ki officing da red NIA na chathakiba ase Manipur gi su yauke. Haidiba red asida Manipur state PFI gi president ki yumda su chatuna thiba humba gi thabak chathaki. Haidiba red asida NIA ga loinana Enforcement Directorate amadi State Police su yauke. Red asing asi ahing nongyai pung anirom taba aduai dagi chathakibani. Thogdog asida kanagumba miyoy amata afa apundi yaukide amadi. Fazaba muwangda corporates togduna NIA team da PFI gi members singna red atu makhatana chathan ki. Red chathaba aduda office ka mari leinaba chetang documents mobile phone amadi PFI Manipur gi president amadi secretary gi maming da hangba bank account kaya amasu punna Pulap 33 size togduna fagat pangamki. NIA branch office infagi Deputy Superintendent of Police JS Rautelana red adu lead togduna pangthoki. Thokhaning daba thogdok thoki balaite amadi NIA amadi PFI gi maikai digi mateng pangtna red adu maipak na pakthoki. PFI gi office adu su seize togduna thamlamki. PFI gi President MB Abdullana phongdokhibada makhatana mahakna NIA da kauraklabasu mateng pangkigani haina su haiki. NIA seize taukiba documents amadi potlam sing adugi Caesar memo su NIA gi team na piramle haina phongdoki. Makhatana NIA apamba khangningbba leiba taragasu PFI gi member sing chatuna clearance pigani haina su thazaba piki. Mahakna makhatana hai PFI asi Manipur miyam gi hanadagi mateng pangduna lakpagum ngasisu makhatana mateng pangkigani amadi Manipur gi chawkhat khongthang gi khalaga ichang thongna lekhigani phongdoki. Constitution ki damakta, democracy ki damakta, India asna ing na ting na santi laina hingba adugum balaipa masem nangai ki damakta ikoi punamang sojok pimin naraga mangda sangsin siya masung NIA laksanu lakning ba laksanu achumba ki damakta ikoi kudimak lemin na si mai pa chumba na soidre haibo afam ase ai miyang yo afam da ngasigi mehfil asi khudong chaba laujaraga thamjari NIA na su yamna fajaba mong da makoi respect tawi अखोई लीडर सिंह दा वारी वताई साब कांदा अकाइब वाही वता करी सुसिनब लेते याम फजब मोंगदा मखोई अखोई रेस्पॉन्स पी अखोई न सु मखोई दा मखोई न हाइबदुगी मतुंगिना हंगदब वाफम खुदिंगमकी पाउकुम मरिक चुमना चुमना अखोई पीखी ngasiगी असना सु लोइबा ओइद्री NIA ना हाइबदी पॉपुलर फ्रंट ऑफ इंडिया की लीडर सिंह तोंगान तोंगान बच्चे कयाम मखोई पूरगा चतखरे ngasi tinbiriba ngasiगी असिगुम लबा थबक असिदा tinbiriba प्रजा मणिपुर की कासिन कोया पुनमक्तगी पॉपुलर फ्रंट ऑफ इंडिया बु मखल मखा कयागी मतेंग पांगदुना लागलिबा ngasisu अखोई नखोई की दमक्ता लेपना लेरी सीरसु नखोई की दमक्ता हिंगसु नखोई की दमक्ता